ꯑꯍꯥꯟꯕꯗ ꯑꯦꯛꯁꯤꯗꯦꯟꯅ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕꯗ ꯄꯥꯂꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯄꯔꯤꯡꯗ ꯅꯨꯡꯉꯧꯔꯣꯛ ꯑꯃꯗꯤ ꯀꯅꯥꯔꯥꯒ ꯇꯥꯏꯅꯕ ꯈꯨꯜꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯁꯤꯡ ꯄꯨꯕ ꯇꯥꯇꯥ 407 ꯑꯃꯗ ꯊꯧꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯃꯆꯥ ꯕꯖꯥꯖ ꯄꯜꯁꯔ ꯑꯃꯅ ꯊꯣꯝꯖꯤꯟꯕꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯄ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯉꯥꯏꯌꯨꯝꯐꯝ ꯄꯨꯂꯩꯄꯣꯛꯄꯤ ꯃꯥꯏꯔꯦꯟ ꯈꯨꯜꯗꯒꯤ ꯑꯦꯝ.ꯗꯤ. ꯑꯖꯤꯃꯨꯗꯤꯟ ꯆꯍꯤ 52 ꯑꯄꯣꯛꯄ ꯑꯦꯝ.ꯗꯤ. ꯃꯍꯩꯔꯨꯗꯤꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯇꯩ ꯃꯅꯥꯎ ꯒꯟꯖꯥꯒ ꯀꯣꯟꯅꯅ ꯐꯥꯔꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯄꯔꯤꯡꯒꯤ ꯁꯦꯅꯥꯄꯇꯤ ꯄꯤ.ꯑꯦꯁ.ꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯠ ꯀꯣꯂꯦꯖ ꯃꯅꯥꯛꯇ ꯑꯆꯠꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯒꯟꯖꯥ ꯀꯦꯖꯤ 23.68 ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯌꯥꯝꯂꯕ ꯒꯟꯖꯥꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ ꯀꯦꯁ ꯖꯍꯤꯔ ꯈꯥꯟ ꯆꯍꯤ 22 ꯑꯄꯣꯛꯄ ꯑꯦꯝ.ꯗꯤ. ꯏꯁꯂꯥꯃꯨꯗꯤꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯍꯥꯏꯄꯨꯅꯤ ꯗꯥꯎꯕꯦꯅꯩ ꯆꯍꯤ 18 ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯣꯂꯥꯄꯇꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ NDPS ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯅꯕ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥ ꯁꯥꯏꯠ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯀꯣꯔꯧꯉꯥꯟꯕ ꯈꯨꯟꯃꯟꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯈꯔ ꯃꯔꯨꯑꯣꯏꯕ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎꯆꯤꯡꯗ ꯃꯐꯝ ꯈꯪꯗꯅ ꯍꯧꯔꯛꯄ ꯃꯩꯗꯒꯤ ꯂꯪꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 45 ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯥꯔꯚꯤꯁꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯇꯝ ꯆꯥꯅ ꯃꯩ ꯀꯟꯕ ꯉꯝꯈ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯥꯌꯔ ꯋꯦꯗꯔꯅꯤ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ꯑꯍꯥꯟꯕꯗ ꯌꯨꯝꯗ ꯄꯣꯛꯈꯥꯏꯕꯗ ꯃꯔꯤ ꯁꯤꯔꯦ ꯑꯃ ꯁꯣꯛꯂꯤ ꯍꯔꯤꯌꯥꯅꯥꯒꯤ ꯕꯖꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 4 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯑꯃꯅ ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯕꯖꯋꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯍꯥꯗꯨꯒꯔ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝꯁꯨ ꯃꯩ ꯆꯥꯛꯂꯛꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯒ ꯐꯥꯌꯔ ꯇꯦꯟꯗꯔꯁꯤꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯩꯗꯨ ꯃꯨꯠꯊꯠꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛ ꯍꯥꯏꯈꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯔꯤ ꯐꯪꯈꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯍꯤ 10 ꯔꯣꯝꯒꯤ ꯂꯦꯡ ꯑꯣꯏꯒꯗꯕ ꯑꯉꯥꯡ 2 ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛꯇꯨꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒ ꯁꯣꯛꯄꯗꯒꯤ ꯔꯣꯍꯥꯠꯇ ꯂꯩꯕ ꯄꯟꯗꯤꯠ ꯚꯒꯋꯟ ꯗꯌꯜ ꯁꯔꯃ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ JKꯗ ꯇꯦꯔꯣꯔꯤꯁꯀꯤ ꯂꯣꯠꯐꯝ ꯊꯨꯒꯥꯏꯈ꯭ꯔꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯕꯣꯗꯥ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯀꯤ ꯂꯣꯠꯐꯝ ꯑꯃ ꯊꯨꯒꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯂꯦ ꯍꯥꯏꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯀꯛꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯄꯔꯦꯁꯟ ꯒ꯭ꯔꯨꯞꯅ ꯗꯣꯗꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯏꯗꯦꯔꯋꯥꯍꯥꯗ ꯂꯩꯕ ꯕꯜꯔꯥ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯦꯔꯣꯔꯤꯁꯀꯤ ꯂꯣꯠꯐꯝꯗꯨ ꯊꯨꯒꯥꯏꯈꯤꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯂꯣꯠꯐꯝꯗꯨꯗꯒꯤ ꯄꯤꯁꯇꯣꯜ ꯑꯃ ꯄꯤꯁꯇꯣꯜꯒꯤ ꯃꯦꯒꯖꯤꯟ 3 ꯄꯤꯁꯇꯣꯜꯒꯤ ꯃꯔꯨ 6 ꯑꯃꯁꯨꯡ AK ꯑꯦꯁꯣꯜ ꯔꯥꯏꯐꯜ ꯃꯔꯨ 25 ꯐꯪꯈꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯤ ꯑꯍꯥꯟꯕꯗ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯇꯤꯝꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯆꯍꯤ 2 ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ IDPꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯖꯤꯟꯕ ꯉꯝꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯌꯦꯡꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯇꯤꯝꯗ ꯑꯏꯕ ꯆꯤꯔꯣꯜ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯅꯜꯁꯥ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ BR ꯒꯕꯥ ꯍꯥꯏꯅ ꯂꯨꯆꯤꯡꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁ ꯇꯤꯝ ꯑꯗꯨꯗ ꯔꯤꯂꯤꯐ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁꯤꯟꯈꯤꯕ ꯆꯤꯔꯣꯜ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯅꯅꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯟꯕ ꯉꯝꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯕꯤꯌꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯗ ꯆꯞ ꯃꯥꯟꯅꯅ ꯔꯦꯃꯨꯅꯔꯦꯁꯟ ꯄꯤꯕꯤꯌꯨ ꯑꯃꯁꯨꯡ ꯀꯦꯖꯨꯋꯦꯂꯤꯇꯤ OPD ꯂꯦꯕꯣꯔꯦꯇꯔꯤ ꯇꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯈꯨꯗꯤꯡꯃꯛ IDPꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯂꯦꯝꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯌꯨ IDP ꯃꯔꯛꯇ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯁꯅ ꯅꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯌꯨ IDP ꯃꯍꯩꯔꯣꯏꯁꯤꯡ ꯂꯦꯝꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤ ꯍꯣꯁꯇꯦꯜ ꯐꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯐꯤꯒꯤ ꯑꯣꯏꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛ ꯐꯥꯎꯕꯗ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯤꯌꯨ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯊꯕꯛ ꯆꯪꯕꯗ
ꯑꯍꯥꯟꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ IDPꯁꯤꯡꯗ ꯄꯤꯕꯤꯌꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯈꯨꯗꯤꯡꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯔꯛꯇ ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯂꯩꯈꯤꯕ ꯌꯥꯎꯔꯤꯕꯁꯤꯡꯗꯁꯨ ꯐꯪꯍꯟꯕꯤꯌꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯀꯌꯥ ꯌꯥꯎꯔꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ IDPꯁꯤꯡꯗ ꯆꯥꯡ ꯅꯥꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕꯤꯌු IDPꯁꯤꯡꯒꯤ ꯒ꯭ꯔꯤꯚꯦꯟꯁ ꯁꯦꯜ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯃꯁꯨꯡ ꯗꯣꯃꯦꯁꯥꯏꯜ ꯁꯔꯇꯤꯐꯤꯀꯦꯠ OBC ꯁꯔꯇꯤꯐꯤꯀꯦꯠ ꯕꯥꯔꯊ ꯁꯔꯇꯤꯐꯤꯀꯦꯠ ꯂꯦꯟ ꯔꯦꯀꯣꯔꯗꯅꯆꯤꯡꯕ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕꯤꯌꯨ ꯑꯃꯗꯤ PMSBY ꯒꯨꯝꯕ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯤꯗꯦꯟꯠ ꯏꯟꯁꯨꯔꯦꯟꯁꯀꯤ ꯈꯨꯗꯣꯡꯆꯥꯕ IDPꯁꯤꯡꯗꯁꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯕ ꯃꯊꯧ ꯇꯥꯏ RK ꯏꯃꯣ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠ ꯃꯔꯤꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯅꯕ ꯍꯟꯗꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯗꯥꯏꯔꯦꯛꯇꯤꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯁꯒꯣꯜꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA RK ꯏꯃꯣꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯖꯅꯕ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ ꯀꯩꯁꯥꯝꯄꯥꯠ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯅꯧꯅ ꯁꯥꯕ ꯁ꯭ꯔꯤ ꯔꯥꯙꯥ ꯃꯟꯗꯞ ꯀꯃꯤꯇꯤ ꯍꯣꯜ ꯑꯃ ꯉꯁꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ MLA RK ꯏꯃꯣꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ECIꯅ ꯚꯣꯇꯔ IDꯒ ꯑꯥꯙꯥꯔꯒ ꯂꯤꯡ ꯇꯧꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯗ ꯃꯤꯇꯣꯞ ꯃꯁꯛ ꯈꯪꯗꯣꯛꯄ ꯂꯣꯏꯅꯅ ꯁꯥꯁꯤꯟꯅꯕ ꯑꯥꯙꯥꯔꯁꯤꯡ ꯍꯥꯟꯅ ꯈꯪꯗꯣꯛꯂꯒ ꯂꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯐꯝ ꯊꯣꯛꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N Birena ꯂꯨꯆꯤꯡꯕ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯁꯥꯁꯤꯟꯅꯕ ꯑꯥꯙꯥꯔ ꯀꯥꯔꯗ 65,000 ꯈꯪꯗꯣꯛꯄ ꯉꯝꯈꯤ ꯃꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯍꯛ ꯑꯃꯗꯤ ꯁꯛꯇꯝꯗ ꯑꯆꯧꯕ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯕ ꯌꯥꯏ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯤꯠ ꯑꯃꯗꯤ ꯁꯛꯇꯝꯗ ꯑꯆꯧꯕ ꯁꯤꯡꯅꯔꯛꯄꯅꯤ ꯍꯥꯏꯕ ꯌꯥꯏ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯤꯠ 90 ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯁꯤꯠ ꯃꯁꯤꯡ ꯑꯁꯤ ꯑꯟꯔꯤꯖꯥꯔꯚ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯤꯠ 90 ꯑꯁꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ constitutional protection ꯐꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯔꯗ ꯅꯝꯕꯔ 7ꯒꯤ ꯀꯣꯔꯄꯣꯔꯦꯇꯔ RK Jitian ꯑꯃꯁꯨꯡ ꯋꯥꯔꯗ ꯅꯝꯕꯔ 10ꯒꯤ ꯀꯣꯔꯄꯣꯔꯦꯇꯔ Salam Tikensu ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯤꯇꯣꯞ ꯃꯄꯨꯡ ꯐꯥꯅ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ ꯁꯤꯕꯁꯤꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠ ꯈꯔꯗ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯗꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯨꯝꯖꯥ ꯏꯪ 2002ꯒꯤ ꯁꯦꯟꯁꯁ ꯃꯇꯨꯡ ꯏꯟꯅ ꯃꯔꯝ ꯆꯥꯗꯅ ꯍꯦꯟꯒꯠꯂꯛꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯂꯣꯏꯅꯅ ꯃꯤꯇꯣꯞ ꯃꯄꯨꯡ ꯐꯥꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁꯤꯕꯁꯦꯅꯥ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ M Tombina ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ M Tombina ꯍꯥꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯏ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯨꯝꯖꯥ ꯏꯪ 2002ꯒꯤ ꯁꯦꯟꯁꯁ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯌꯥꯎꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯨꯒ ꯑꯥꯙꯥꯔ ꯀꯥꯔꯗꯀ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯇꯁꯦꯡꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯨꯅ ꯑꯃꯗꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯝꯖꯥ ꯏꯪ 2002ꯗꯒꯤ ꯇꯣꯉꯥꯟ ꯄꯣꯂꯤꯇꯤꯀꯦꯜ 7 ꯄꯨꯜꯂꯒ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯥꯎꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯈꯟꯅꯕꯗ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗꯒꯤ ꯃꯥꯡꯒꯗꯧꯔꯤꯕ ꯁꯤꯠꯀꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯈꯟꯅꯕ ꯂꯩꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤ ꯆꯥꯟꯗꯦꯜꯒꯨꯝꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯝꯂꯤꯕ ꯁꯦꯛꯁꯟ ꯔꯦꯁꯤꯌꯣ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯀꯨꯝꯖꯥ ꯏꯪ 1992 ꯏꯪ 2001 ꯑꯃꯗꯤ ꯏꯪ 2018ꯒꯤ ꯁꯦꯟꯁꯁꯇ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯤꯒꯤ ꯃꯁꯤꯡꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯅ ꯆꯠꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯦꯟꯗ꯭ꯔꯒꯤ ꯊꯤꯗꯣꯛꯄ ꯆꯪꯏ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯀꯟꯇ꯭ꯔꯤ ꯍꯥꯏꯔꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯈꯦꯠꯅꯕ ꯊꯤꯗꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯦꯡꯁꯤꯟꯃꯤꯟꯅꯅꯕ ꯆꯪꯏ ꯃꯁꯤꯗ ꯅꯠꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯉꯝꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯒꯤ ꯑꯣꯏꯅ ꯏꯂꯤꯒꯦꯜ ꯑꯥꯔꯝꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯃꯃꯤ ꯎꯗꯦ ꯃꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯁꯤꯡꯅꯕꯅꯤ ꯃꯤꯖꯣꯔꯥꯝꯒꯤ MP ꯑꯃꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯍꯧꯂꯨꯞꯁꯤꯡ ꯎꯅꯔꯨꯕꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ M Tombina ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ NEET 2025 ꯑꯦꯁꯄꯤꯔꯦꯟꯠꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯣ ꯌꯣꯔ ꯂꯦꯚꯦꯜ ꯃꯦꯒꯥ ꯇꯦꯁ ꯁꯤꯔꯤꯁ ꯑꯃ ꯕꯥꯏꯑꯣ 360 NEET ꯁꯛꯁꯦꯁ ꯁꯦꯟꯇꯔꯗ ꯂꯥꯛꯂꯤꯕ
tang kunga manga tha ahum inglising ani kunga manga di haujaragani apunba test masing manga ni adongi sana gadaba matam yengbiraga hairiba 5 mega test series asi saruk yabi hau bio 360 NEET success center da pangliba course singdi NEET regular course revision course test series ni limited seat ni subnagi lupa sangwa khatang tv raga hairiba kanaba sing asi lobi hau haujumak pau phobirau bio 360 NEET success center khoi gi address ti Hodam Narak Masin, opposite Kaishampat Oil Pump near Comet Editorial Airport Road. Contact number 85755876777 ni. Makasa Tarakpoina, Pausal Pausi ki Editorial Mamna Thamzari, Plastic ki Polam Sing Atopa Posak Namhut Chinana Bokonasi. Manipur ki Park Saubasi Subnagi square kilometer lising Kunganitu ki Song Kunga Tereka Werabasu, Matamama the D missing Yamlam Davana Maramoiduna. Lambi pik lobasu pik na setok sinda problem weramdi nomo nomo gi missing gi sang hen galak paga loina English ngani ga taraga matui gi census gi matungina Manipur gi apon ma missing asi lak kun ga tere ka lising maudra ga humdoi ga sani pan ga maudra ga taru yauri masigi manung da yellow minataba missing na saru hum thokpa gi ama oire yam laba miya masigi manung da ayam bana saruk tara thokpa gi ama khak oiriba tampa asida khunda sinduna lairibani Pamba salagi hipasali habiki mawong sa tharakpanang sidi masa masu yamjadaba imung munungi miyoising Lotpham leitabigi awaba mayuna horkli Imphal Sar khaktana tana khara haithaba adugi sumathakta district headquarter ni haiba mafam kaya dadi yum amaga saijin thiengna duna maihaulang poktholakpa matamda tumna sakpagi phibamda leiri asuna yum kungna leirakpada loinana miyoiba amana hingbara sangba polamsing sisinnarakpa matamda Hondokpham khangdaba amot akai kyana lambi surokta pumsai sirakli ngalinge matamdagi dukan gi pochai leiba matamda chepau haiduna siena saba khaw sizinara medu hoji chakholakli bani haiduna plastic ki khaw ngakta sizinarakpana amot akai hena ohelakna bigi maramoiri siena saba polam sing oirabadi mai thadokhi pasiyai adubo plastic ki khaw si mai thadokpa matamda su pak saktabana lambi surokta sai dun leiri Manipur sarkar na su plastic Kausing yon ma thingli haiduna phagat pa phawba lekri adubu ngihak ki tawning bugum tawba sakar roibana thaba amata kuina tawbudi Imphal municipal area da amot akai hundokpa yaroi haiba khanganduna khandokpa sing police na phaduna court ta phawba puthoktuna fine thianu yakri police na ehing nungthil naiduna amot pa hundokpa mi sing phanaba sangduna lebi yauri Bazar manung asida leiriba maru oina karbar tawriba miyuisingna amot akai sing hundokpham leitabadigi mi leitaba maru oina ayu angan ba madi numidang athengba matamda lambi gi matai da madi nambul turel da phata haudi sing hundok pi gi hainabi amalairi nambul turel da phata haudi sing langthokpa sina turel gi ising mosinan madana tana turel khunung thegat hanabi gi maram amasu oihali ngasi mak malem gi kai tharakli ba mauksa gi phibam si kannana bo honabada mipung khudimak thaudang lawdaba yadaba gi takak amada lakpadagi world environment day thorom pangthoktuna lakli Mausagi phibam phagat hanana bo honabada tangai fadana aikhoi miyoibana sizinariba polam singi manungda sizinabada environment akaiba tholiba singi manungda plastic ki polam singsu amani aikhoina plastic ki polam sing sizinabigi muhutta atopa posak amana muhut chinna bo honaba bisi yamnamak maroi Malemgi sokchilakliba mausagi phibam kanba haibisi aikhoi khudimaki thaudang matam sana lahobu darkar oi Maram maduna mising yam khalakpa ka loinana amot akai sing mafam sana hundoknaba amadi plastic ki polam sing yariba makai sizinadana ba hotnabigi tangai phatabale sakhatpa haibisi mi sakhatpa khaktana sakhatpa oithokloi maram maduna kai tharakliba malem gi environment gi phibam masi kanana bo honabada aikhoi khudimaki asoba thaudang lai miyoi khujo khrana environment kanana ba uwa thaduna madi amot akai sengdokna basu Malem sida leiriba mipung khudimang environment kanana ba thaudang lominadrabadi oithokloi environment kanana bo honabada numit khuding ge ekoi sizinariba plastic ki polam singa sigi muhut atopa posa amana mut sinana bo honagadabani ekoi khudimang environment gi phibam kanana bo honabada sharuk yaminaduna malem masi pungsang sangba mafam ama ohenana bo honabada thaudang lominarasi haiba paujal pauksi gi editorial mayam special content moina mayam thamjari Lusilak po na tentak na to papaw man Imphal thadokri tha sigi kunga mari tagi kunga nipan phab orisya na yumbu oiduna pangthokadaba Junior Red Cross Study and Training Camp na sarug yarugadaba Manipur gi IRCS Manipur State Branch Junior Red Cross team ngasi Imphal thadokri IRCS Manipur State Branch GRC ki team asi Indian Red Cross Society Manipur State Branch ki chairman Narendra Ningombam na lusingduna saliba
Miyoi taraga tarukna saba team asida Vice Chairman Dr. Laisram Mangle, Secretary Athokpam Nabasandra, Treasurer Premjit Naroimbam, State Youth Coordinator Kundongbam Zaduamadi, Johnston Higher Secondary School ge Lecturer Sungtham Indira and official singoina saruk yaki. Narendra Ningombam ngasi Impal Thadok liba Manipur team masin academic amadi and non-academic event kaya competition saruk yagani. Manipur gi GRC team masin Manipur imagi mingsat purokna ba khona jage Manipur miyam su thauzal PBU haikena su paus na makhatana phongdorakli. Aduga tentak nasum na miyam na thamjaramgi hauzik oina di miyam paus matang se lusinjarage masum makhataba no update miyam puna ngamina sena channel sugi mekedi ki mangi phamda makhatana thamjari makhataba no update miyam puna ngamina sena channel sugi mekedi ki thamjari.